ꯈꯪꯉꯤꯔꯣ ꯑꯩꯈꯣꯏ ꯅꯥꯔꯣꯅꯦ ꯃꯥꯏꯗꯤ ꯈꯪꯉꯤ ꯇꯧꯋꯦ ꯅꯤꯕ ꯄꯣꯠꯁꯦ ꯃꯥꯏ ꯐꯤꯕꯝꯁꯦ ꯌꯥꯝ ꯆꯥꯟꯅꯗꯦ ꯆꯥꯔꯣ ꯌꯥꯏ ꯊꯩꯕꯣꯡ ꯌꯣꯜꯍꯧꯔꯒꯦ ꯌꯥꯏ ꯄꯩꯁꯥꯁꯤ ꯎꯅ ꯁꯥꯕ ꯖꯒꯣꯏ ꯍꯥꯏꯅꯤꯅꯦ ꯕꯥꯏ ꯕꯥꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯆꯥꯕꯩꯗꯅꯤꯅ ꯑꯣꯏ ꯁꯦꯝꯃꯤꯁꯦ ꯄꯣꯠꯁꯦ ꯍꯥꯎꯕ꯭ꯔꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯍꯥꯡꯉꯦ ꯃꯥꯏ ꯕ꯭ꯂꯣꯛꯇ ꯃꯤ ꯍꯪꯅꯔꯦ ꯍꯦꯛꯇ ꯅꯪꯉꯣꯏꯌꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯁꯤꯡꯖꯨ ꯀꯟꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯆꯥꯐꯝꯒꯤ ꯁꯦꯟꯇꯔꯁꯦ ꯂꯩꯇꯕꯒꯤ ꯃꯧꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯃꯧꯅꯥꯎ ꯀꯟꯅ ꯕꯣꯔꯥ ꯍꯧꯔꯤ ꯃꯥꯁꯨ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯃꯥꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒꯦ ꯑꯩꯅ ꯄꯤꯌꯡꯀꯥꯅ ꯀꯩ ꯍꯥꯏ ꯑꯋꯥꯊꯕꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯂꯋꯥꯏ ꯍꯦꯛꯄꯗ ꯂꯋꯥꯏ ꯊꯣꯡꯕꯅꯦ ꯑꯗꯩꯗꯤ ꯑꯩꯅ ꯇꯣꯅꯤꯡꯈꯣꯛ ꯄꯨꯔꯛꯑꯦ ꯑꯗꯩ ꯑꯆꯥꯄꯣꯠꯁꯨ ꯃꯥꯅ ꯄꯨꯔꯛꯑꯦ ꯆꯥꯔꯅꯤ ꯕꯣꯔꯥꯒ ꯇꯧꯔꯒ ꯑꯁ ꯋꯦꯗꯔꯁꯤꯗ ꯆꯥꯅꯗꯣꯏꯅꯦ ꯑꯁ ꯑꯩ ꯇꯨꯝ ꯍꯧꯒꯠꯄꯒꯅꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯃꯟꯅ ꯌꯧꯔꯝꯃꯦ ꯇꯧꯔꯤꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯅꯤꯡꯃꯟꯅꯅꯤ ꯑꯩꯅꯅꯦ ꯑꯣꯏꯃꯥ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯕꯁꯦ ꯑꯩꯅ ꯈꯜꯂꯤꯕꯣ ꯀꯩꯅꯣꯅꯦ ꯑꯩ ꯅꯨꯡꯊꯤꯟꯒꯤꯅꯦ ꯑꯩꯁꯨ ꯕꯥꯔꯣꯗꯩ ꯆꯥꯕꯗꯩ ꯇꯨꯝꯕꯗꯨꯅ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏꯅꯦ ꯆꯩꯌꯦ ꯑꯗ ꯅꯪ ꯂꯣꯏꯊꯣꯔꯛꯑꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯑꯩ ꯅꯥꯔꯣ ꯆꯨꯔ ꯃꯥꯜꯂꯦ ꯅꯝꯃ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕꯒꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯆꯤꯆꯦꯅ ꯆꯥ ꯂꯣꯜꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥꯅ ꯂꯩꯕꯗꯨꯅꯅꯦ ꯕꯣꯔꯥꯒ ꯆꯥꯉꯥꯡꯒ ꯑꯗꯩ ꯁꯤꯡꯖꯨꯒ ꯇꯧꯔꯒ ꯆꯥꯗꯣꯏꯅꯤ ꯍꯥꯎꯅꯦꯅ ꯑꯩꯈꯣꯏꯁꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯄꯨꯔꯥ ꯐꯨꯜꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯁꯤꯒ ꯂꯩꯔꯦ ꯁꯤꯡꯖꯨꯒꯤ ꯃꯆꯜꯀꯣ ꯀꯩꯅꯣ ꯀꯩ ꯍꯥꯏ ꯃꯣꯔꯣꯛ ꯑꯉꯧꯕꯅꯦ ꯑꯗꯨꯗꯩꯗꯤ ꯕꯗꯥꯝ ꯁꯨꯒꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯕꯨꯖꯤꯌꯥ ꯃꯤꯃꯤ ꯄꯥꯄꯔ ꯑꯗꯩ ꯑꯋꯥꯊꯕꯤꯒ ꯀꯩꯅꯣ ꯇꯣꯅꯤꯡꯈꯣꯡꯅꯦ ꯀꯣꯕꯤꯅꯦ ꯇꯧꯔꯗꯩꯗꯤ ꯅꯨꯡꯁꯨꯛ ꯑꯁꯨꯕꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯆꯥꯗꯣꯏꯅꯤ ꯃꯆꯟꯕꯨꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯣ ꯑꯂꯩꯕꯗꯣ ꯑꯐꯪꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯄꯒꯅꯦꯕ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯄꯤꯌꯡꯀꯥꯅ ꯀꯟꯅ ꯇꯣꯜꯂꯤ ꯎ ꯃꯣꯔꯣꯛꯁꯨ ꯌꯥꯎꯏ ꯅꯠꯇꯦ ꯘꯤ ꯃꯣꯔꯣꯛ ꯑꯗꯣ ꯘꯤ ꯃꯣꯔꯣꯛꯁꯤꯁꯨ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯔ ꯆꯥꯔꯒ ꯍꯥꯎꯅꯦꯅ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯐꯝ ꯂꯩꯇꯕꯩ ꯌꯥꯝ ꯇꯣꯜꯂꯦ ꯂꯥꯁꯇ ꯆꯥꯐꯝ ꯂꯩꯇꯕꯩ ꯍꯥꯏꯁꯤꯅꯤ ꯆꯥꯐꯝꯒꯤꯗꯤ ꯆꯥꯐꯝ ꯉꯥꯛꯇꯅꯦꯕ ꯃꯊꯛꯇ ꯆꯥꯐꯝ ꯂꯩꯌꯦ ꯕꯣꯔꯥꯒꯗꯤ ꯖꯦꯅꯩ ꯌꯦꯡꯉꯨ ꯖꯦꯅꯩ ꯅꯠꯇꯦꯕ ꯏꯃꯥꯡꯗ ꯂꯣꯏ ꯄꯩꯁꯜꯂ ꯊꯝꯃꯦ ꯅꯋ ꯕꯤꯅꯤꯇꯥꯅ ꯍꯩꯕ ꯆꯥ ꯑꯩꯒꯤ ꯈꯨꯏꯁꯦ ꯀꯩꯅꯣ ꯍꯅꯨꯕꯤꯗꯨ ꯃꯥꯏ ꯏꯜꯂꯒ ꯅꯪꯕꯨꯗꯤ ꯍꯅꯨꯕꯤꯅꯤꯅ ꯀꯌꯥꯝ ꯂꯩꯁꯥꯒꯤꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯇ ꯈꯪꯉꯤꯔꯣ ꯑꯩꯈꯣꯏ ꯅꯥꯔꯣꯅꯦ ꯃꯥꯏꯗꯤ ꯈꯪꯉꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯎꯔꯦ ꯑꯣ ꯍꯌꯦꯡ ꯋꯦꯗꯔꯁꯤꯗ ꯕꯦꯀꯤꯡꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯆꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯅꯦ ꯉꯁꯤꯁꯦ ꯅꯣꯡ ꯌꯥꯝꯅ ꯇꯥꯕꯒꯤꯀꯣ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯇꯥꯆꯧꯒ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯁꯤꯗꯅꯦ ꯈꯪꯉꯕ ꯑꯁꯨꯃꯥꯏꯅ ꯉꯥ ꯑꯆꯧ ꯑꯆꯧꯕꯁꯦ 2-3ꯅꯦ ꯈꯪꯉꯕ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯀꯥꯈꯠꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯃꯃꯥꯒ ꯇꯥꯆꯧꯒꯅꯅꯦ ꯕꯦꯇꯥꯔꯤꯁꯦ ꯀꯥꯞꯁꯟꯕ ꯃꯇꯝꯗ ꯎꯔꯕꯗꯨꯒꯗꯤ ꯃꯕꯥꯅꯤꯅ ꯐꯥꯕ ꯉꯝꯃꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯝꯆꯧ ꯃꯥꯃꯣ ꯃꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯤꯟꯅꯕ ꯂꯣꯡꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯂꯣꯡꯁꯦ ꯄꯨꯊꯔꯒ ꯑꯃꯈꯛꯇꯤ ꯁꯨꯃꯥꯏꯅ ꯐꯥꯔꯦ ꯑꯃꯈꯛꯇꯤ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯃꯁꯦ ꯁꯨꯃꯥꯏꯅ ꯐꯥꯕꯁꯦ ꯉꯥꯁꯦ ꯀꯌꯥꯝ ꯆꯥꯎꯋꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯣꯡꯅ ꯊꯤꯜꯂꯒ ꯆꯥꯎꯔꯦ ꯆꯥꯎꯔꯦ ꯋꯥꯎ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯇꯔꯥꯝꯅ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯌꯡꯀꯥꯅ ꯑꯍꯥꯟꯕ ꯌꯨꯝꯗ ꯀꯦꯛ ꯆꯥꯕ ꯀꯩ ꯍꯥꯏ ꯃꯣꯏꯗꯥꯒꯅ ꯅꯤꯛꯆꯔꯤ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯒꯤ ꯆꯥꯆꯥꯅ ꯃꯣꯏꯗꯥꯅꯤ ꯅꯤꯕ ꯄꯣꯠꯁꯦ ꯃꯥꯏ ꯐꯤꯕꯝꯁꯦ ꯌꯥꯝ ꯆꯥꯟꯅꯗꯦ ꯕꯤꯗꯥꯁꯨ ꯂꯩꯇꯦ ꯇꯥꯗꯦ ꯅꯪꯒꯤꯗꯣ ꯑꯝꯇ ꯈꯨꯗꯣꯝꯕꯤꯅ ꯅꯤꯌꯨꯗꯨ ꯑꯃꯐꯥꯎ ꯇꯥꯗꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯥꯔꯤꯕ ꯄꯥꯏꯅꯦ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯥꯔꯤꯕ ꯑꯣꯏ ꯃꯥꯁꯤꯒ ꯅꯤꯛꯇꯅ ꯅꯪ ꯀꯌꯥꯅꯤꯅꯣ ꯅꯤꯛꯑꯒ ꯂꯩꯗꯣꯏꯗꯣ ꯑꯁꯤ ꯀꯞꯁꯤꯃ ꯅꯤꯛꯑꯗꯤ ꯌꯥꯔꯦ ꯁꯤ ꯀꯞꯁꯦ ꯈꯤꯇꯪ ꯍꯦꯟꯇꯛꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯋꯥꯔꯨꯕꯩ ꯑꯍꯣꯏ ꯋꯥꯔꯨꯕꯒꯤ ꯊꯥꯕꯜꯒꯤ ꯋꯥꯔꯨꯕꯗꯣ ꯊꯥꯕꯜꯗ ꯋꯥꯔꯨꯕ ꯍꯥꯏꯗꯤ ꯏꯇꯣꯝ ꯊꯤꯅ ꯋꯥꯖꯔꯕꯤ ꯊꯥꯕꯜꯒꯤ ꯃꯄꯨꯡ ꯃꯔꯩ ꯅꯥꯏꯅ ꯆꯣꯡꯍꯧꯗ꯭ꯔꯕꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯊꯥ ꯑꯃ ꯐꯥꯅ ꯍꯦꯟꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯃꯁꯤꯔꯥ ꯊꯥꯕꯜꯒꯤ 1 ꯑꯦꯅꯤꯚꯔꯁꯔꯤ ꯋꯥꯖꯈꯤꯕꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯤꯇꯪ ꯈꯔ ꯂꯦꯝꯍꯧꯕꯗꯨꯅ ꯉꯁꯤꯗꯤ ꯍꯣꯏ ꯙꯃꯥꯟ ꯆꯥꯗꯩ ꯇꯧꯔꯤꯌꯦ ꯙꯃꯥꯟ ꯆꯥ
ꯆꯥꯒꯦ ꯇꯧꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯅꯦꯕꯀꯣ ꯂꯥꯂꯣꯡꯒꯤꯕꯗꯣ ꯕꯥꯏ ꯁꯅꯥꯕꯣꯏꯗꯅꯦꯕ ꯃꯣꯏꯗꯅꯦꯕ ꯃꯣꯏꯗ ꯁꯦꯟꯇꯔ ꯆꯞ ꯆꯥꯔꯦ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯏ ꯈꯣꯠꯅ ꯇꯧꯔꯤ ꯃꯥꯏ ꯍꯣꯔꯦꯟ ꯀꯦꯛꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯦꯛꯁꯤ ꯑꯃꯨꯛ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯀꯦꯛꯁꯦ ꯁꯥꯕꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯨꯒꯠꯇꯅ ꯀꯟꯅ ꯇꯧꯔꯤꯗꯨ ꯃꯤꯠꯁꯨ ꯊꯨꯞꯄꯤꯕ ꯇꯤꯜꯍꯧꯒꯤ ꯁꯣꯝꯗꯩ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏ ꯍꯜꯂꯣ ꯃꯌꯥꯝ ꯚꯣꯏꯁ ꯀꯣꯚꯔ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯕꯅꯦꯕꯀꯣ ꯁꯝꯖꯜꯂꯒ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯄꯤꯛꯅꯤꯛ ꯆꯠꯂꯤꯁꯤꯅ ꯑꯩꯈꯣꯏ ꯚꯥꯏ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯗꯨꯒ ꯚꯥꯏꯒꯤ ꯆꯤꯆꯦꯗꯨꯒ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯩꯅꯦ ꯇꯥꯇꯣꯟꯅꯦ ꯚꯥꯏ ꯗꯤꯄꯛꯅꯦ ꯔꯣꯍꯤꯠꯅꯦ ꯄ꯭रिꯌꯥꯡꯀꯥꯅꯦ ꯑꯗꯨꯒꯒꯤꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯛꯇꯅꯦꯕꯀꯣ ꯆꯠꯃꯤꯟꯅꯔꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯄꯤꯛꯅꯤꯛ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯐꯂꯣꯡ ꯔꯣꯗꯇꯅꯦꯕꯀꯣ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯂꯝꯕꯤꯅꯤ ꯗꯥꯝ ꯁꯣꯔꯥꯅꯤ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯗꯥꯝ ꯁꯣꯔꯥ ꯀꯧꯋꯦꯕ ꯑꯗꯨꯅꯅꯤ ꯗꯥꯝ ꯁꯣꯔꯥ ꯃꯥꯜꯂꯦ ꯒꯥꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯀꯨꯝꯍꯩꯖꯥꯠꯅꯣ ꯈꯪꯗꯦ ꯇꯤꯌꯥꯒꯣꯗꯣ ꯀꯩꯅꯣꯅ ꯀꯨꯝꯃꯤꯅ ꯊꯣꯏ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏ ꯍꯩꯅ ꯀꯨꯝꯕ ꯈꯪꯉꯤꯌꯦ ꯄ꯭ꯔꯣꯅꯤ ꯈꯪꯉꯦꯕ ꯑꯗꯨꯏ ꯒꯥꯔꯤꯗꯣ ꯑꯩ ꯐꯥꯔꯁ ꯇꯥꯏꯝꯅꯤꯀꯣ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯌꯦꯡꯁꯤ ꯃꯥ ꯆꯥꯕꯒꯥꯟꯒ ꯂꯩꯌꯦ ꯑꯣ ꯋꯥꯎ ꯁꯣꯝꯗ ꯀꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯈꯔ ꯃꯣꯏꯅ ꯄꯨꯕꯤꯔꯛꯏꯁꯦ ꯏꯁꯤꯡ ꯐꯖꯩ ꯑꯩ ꯄꯨꯔꯛꯏꯅꯤ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦ ꯂꯩꯅꯥꯡꯅꯤ ꯄꯨꯔꯥ ꯄꯥꯔꯇꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯀꯃꯥꯏꯅ ꯐꯝꯗꯣꯏꯅꯣ ꯁꯤꯗ ꯀꯩ ꯇꯥꯔꯒꯦ ꯁꯤꯗꯤ ꯀꯩ ꯐꯖꯔꯤꯒꯦ ꯀꯥꯏꯅꯣ ꯆꯥꯗꯣꯏꯅꯣ ꯑꯆꯧꯕ ꯂꯥꯛꯏꯒꯦ ꯑꯩꯗꯤ ꯁꯨꯝ ꯆꯠꯂꯤ ꯇꯥꯟꯅꯀꯅꯨ ꯍꯥꯏꯅꯤ ꯁꯨꯝ ꯆꯠꯂꯤ ꯇꯥꯟꯅꯀꯅꯨ ꯍꯥꯏꯅꯤ ꯁꯤꯗ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯂꯩ ꯃꯐꯝꯁꯦ ꯑꯁ ꯑꯣꯐ ꯔꯣꯗꯤꯡ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯀꯥꯏꯗꯅ ꯐꯝꯗꯣꯏꯒꯦ ꯀꯔꯤꯅꯣ ꯁꯤꯕꯨ ꯎꯁꯥ ꯃꯔꯛꯁꯤꯗ ꯅꯪꯒ ꯄꯤꯌꯥ ꯀꯥꯡꯒ ꯆꯠꯂꯨꯕꯗꯣ ꯅꯨꯡ ꯃꯔꯛꯇ ꯐꯝꯃꯣ ꯀꯨꯝ ꯍꯜꯂꯦ ꯃꯐꯝꯅꯦꯅ ꯖꯨꯒꯣꯠ ꯆꯥꯔꯝꯗ꯭ꯔꯦꯕ ꯑꯦꯛꯆꯨꯂꯤ ꯑꯁꯤ ꯀꯩꯅꯣꯗꯤ ꯃꯤꯔꯛꯇ ꯌꯥꯝ ꯐꯖꯕ ꯍꯥꯏꯗꯤ ꯃꯤꯔꯛꯇꯨꯕꯨꯗꯤ ꯃꯥꯅ ꯊꯧꯔꯅꯤꯅꯦ ꯍꯣꯟꯅ ꯆꯥꯡ ꯂꯩꯗꯣ ꯀꯗꯥꯏ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯑꯗꯨ ꯅꯪ ꯀꯩꯝ ꯋꯥꯇꯔꯐꯣꯜꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯜꯂꯤ ꯒꯣꯁꯥꯏꯄꯨꯔꯗꯒꯤ ꯃꯥꯁꯄꯨꯔꯥ ꯊꯧꯕꯗꯪ ꯅꯪ ꯇꯧ ꯑꯩꯗꯣ ꯊꯧꯅꯤꯡꯗꯦ ꯑꯝꯇ ꯇꯣꯏꯖꯧ ꯑꯃꯗꯤ ꯀꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯨꯃꯜꯂꯦꯅ ꯀꯨꯝꯊꯔꯛꯑꯦꯕ ꯃꯐꯝ ꯐꯖꯗ꯭ꯔꯦ ꯍꯥꯏꯅ ꯑꯇꯣꯞꯄꯗ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯁꯦ ꯐꯖꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯠꯂꯨꯕꯅꯤꯅ ꯗꯣꯁꯥ ꯇꯥꯔꯦ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ ꯀꯨꯝꯈꯤꯕꯗꯗꯤ ꯂꯥꯏꯅ ꯀꯨꯝꯈ꯭ꯔꯦ ꯀꯥꯈꯠꯄꯗꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ 3 ꯂꯥꯛꯄꯅꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯀꯥꯈꯠꯈ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯔꯣꯍꯤꯠꯀꯤ ꯒꯥꯔꯤꯅꯦꯕ ꯑꯗꯣ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯀꯥꯈꯠꯄ ꯍꯥꯏꯗꯣ ꯒꯥꯔꯤ ꯃꯄꯨ ꯀꯥꯈꯠꯂꯛꯑꯦꯅꯦ ꯊꯨꯗꯣꯏꯅ ꯁꯤꯟꯅꯔꯝꯃꯕꯣ ꯃꯥ ꯊꯧꯔꯛꯑꯒꯦ 가리 너희 털러 나이스 이마 이폰지디 로이래 파운데이션 해지니 이마 로이 아마시디 hả? Ôi thôi cái driver sẽ pro đi nè. Ngầm cái đi. Tạo. Tiếp khỏe. Này đây. Cha rồi anh, thầy Phong vô lâu rồi kìa. Cái đây nó đang thuộc à? Sao chứ đâu? Em nóng ninh đồ đi vô, nóng ninh. Cái mà sao bị đâu vậy trò? Em phải gì? Bên cái tàu rồi sao? Ôi à, itu picnic kì, nungai bagi. Taro nè. Ấy taro kìa. Ready?
One, two, hoya. Ako. Aduh cái nào đâu kìa. Mày đi mà rồi. Đúng rồi, xin mời cô. Ừ. Ready? One, two, three. Ay, kangaman yun ang ginagawa. Tapos si ba, last, amo tang video na hapke. Video lang tang hapke ba? Amo tang hapke video lang. Hoya ha ito. Aha. Ako'y mali na nuwan. 1, 2, 3. Sasi. Ay, chow na ba sasi? Una sama sa koy. Una sama sa koy. Ay, ganun eh. दोनों चटली बस से कोई सुन चटली समरो ये उड़े लो चटली समरो ये उड़े योरबरे यमदी योरे बंदे मातरम Hoy. Ako i-enjoy dito dala eh. Loy sa lasi. Ay, nakalli je. Di wala to kan na suwan gani eh. Pumabata. Chasu tumde. Mapam ju jaw de. Oh, wow. Ay, gamay sa Ya, đây quả bà mí nó chinh ngồi chứ dùng đúng. ನಾನು ಹೋದ್ರು À siêu hầu đi bà đây video lâu quá nào hầu đây. Kai. Oh, train kali. Bye bye. Bye bye. Ay, ko sa pubio. Yêu tôi này. À. Bye bye. Udah jauh nih, aku nih. Nini? Udah jauh nih. Mana Nini no? Aku sakit nih sih. Siapa kira? Hai Nini. Bye bye. Happy New Year. Aku bakal siap lagi nih. Foto. Ate ni masya. May leite location fajaramdrabanina asigi waterfall lo intare. Tang bada. Yani ne? Yarodro. Hay ta bani Sa site akut pa lagi ko rohit. Ayam sai. Kada le do mamang na laama bane ba ko. Salam sa. 자. Finally ma'am yore mafam se pai leite sida thongani chani pung kya tare ngam roji yo thong asi oi kiro ke ga hidu dore ji kanan haronon ok mai soi ni Bam si ông nó quay chat được. 상들. 누이 거 말래로 거기 떨어. Ôi, đưa đi xin chuột rồi bạn. mai sinh ta cái sa re khang sa re be man hoi ki khang go an thao hai ba ya ni hoi ya ha he 아들 뺐어. apa taro hoi ya itu te taro de akwai gari manung do hoi ya en sak pada uta ba loi ba da di nong ning man gi da nga si picnic thôi. se na se sa sa ga lot Bamon ani ni wow khoi gi bamon gi dress yong nei dra ska chena la hu hong do kre khoi gi thang pai ni yong khoi mo no ji pe lang mani khaja bana Ai la được. 지금 감 지시는 거. ai la to siga nei la siga finally khoi sa phang do le ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛꯇꯤꯅꯦ ꯑꯣꯜꯔꯦꯗꯤ ꯊꯣꯡꯉ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯅ ꯃꯥꯒꯤ ꯍꯣꯠ ꯒ꯭ꯌꯥꯁ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯨꯃ ꯄꯤꯛ ꯊꯟꯅ ꯊꯣꯡꯉ ꯄꯨꯔ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯇꯅꯦꯕꯀꯣ 바이바이. anh mà cầm thắng vào cái mấy hôm đi. đâu đây ba ở đây thôi ăn nông mình thôi
ꯁꯤ ꯍꯧꯖꯤꯛꯇꯤ ꯆꯦꯈꯥꯏꯈꯔꯦ ꯁꯤ ꯍꯥꯡꯗꯣꯛꯄꯗ ꯑꯩ ꯆꯥꯅꯤꯡꯈꯔꯦ ꯑꯣ ꯗꯗꯥ ꯃꯥꯅ ꯁꯥꯖꯔꯤꯕ ꯑꯩꯅ ꯁꯥꯔꯤꯕ ꯑꯩꯅ ꯃꯃꯥꯏꯁꯤꯅ ꯄꯥꯛꯈ꯭ꯔꯦ ꯀꯦꯛꯁꯦ ꯑꯩꯅ ꯁꯥꯔꯤꯕ ꯑꯩꯅ ꯑꯦꯛꯆꯨअलीꯅꯦ 1 kgꯒꯤ ꯃꯣꯜꯅꯦꯕ ꯑꯗꯨꯗꯣ ꯑꯩꯅ ½ kgꯒꯤ ꯃꯦꯖꯔꯃꯦꯟꯠꯅ ꯁꯥꯔꯤꯕꯗꯨꯅꯅꯦ vanilla ꯄꯥꯏꯌꯦ ꯈꯔ ꯆꯤꯡꯉꯥꯏ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕ ꯇꯧꯔꯣ ꯍꯧꯔꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯇꯧꯅ ꯁꯥꯖꯕ ꯍꯧꯖꯔꯛꯑꯦ ꯐꯖꯗ꯭ꯔꯥ ꯑꯣꯔꯗꯔ ꯇꯧꯔꯣ ꯑꯗꯣ ꯃꯌꯥꯝ ꯃꯥꯒꯤ ꯄꯦꯖꯇꯣ ꯑꯩ ꯁꯥꯏꯠꯇ ꯊꯣꯛꯍꯜꯂꯝꯒꯦꯕꯀꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯌꯣ ꯅꯧꯅ ꯍꯥꯡꯖꯕꯅꯦꯕꯀꯣ ꯃꯥꯒꯤ ꯄꯦꯖꯁꯦ ꯆꯥꯕꯩꯗꯅꯤꯅ ꯑꯣꯏ ꯁꯦꯝꯃꯤꯁꯦ ꯑꯣꯔ ꯀꯌꯥ ꯍꯦꯅ ꯀꯩꯅꯣ ꯊꯥꯡꯅ ꯑꯗꯨꯝ ꯏꯜꯂꯒꯦ ꯍꯥꯏꯔꯣ ꯋꯥꯎ ꯂꯥꯏꯒꯤ ꯊꯥꯗꯣꯛꯑꯣꯏꯕ ꯃꯌꯥꯅ ꯃꯩꯈꯨꯅ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯣ ꯃꯥꯏ ꯊꯥꯗꯣꯛꯇꯣꯏꯔꯣ ꯊꯥꯗꯣꯛꯑꯣꯔꯣ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯍꯥꯏꯔꯛꯏꯅꯣ ꯍꯣꯏ ꯏꯁꯤꯡ ꯅꯠꯇ꯭ꯔꯣ ꯏꯜꯂꯣ ꯑꯩꯅ ꯇꯥꯕꯤ ꯑꯩ ꯃꯣꯗꯤ ꯀꯩ ꯌꯥꯎꯒꯔꯦ ꯍꯥꯎꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯅꯥ ꯏꯟꯗꯣꯏꯅꯣ ꯍꯥꯎꯕ꯭ꯔꯥ ꯀꯅꯥ ꯏꯟꯗꯣꯏꯕ ꯄꯨꯔꯥ ꯐꯨꯜꯂꯤꯅꯣ ꯍꯦꯠ ꯀꯞꯄ ꯂꯩ ꯚꯥꯏ ꯗꯤꯄꯥ ꯁꯤ ꯆꯥꯔꯣ ꯐꯣꯏ ꯁꯤ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯥꯏ ꯐꯣꯏ ꯍꯣꯏ ꯑꯃꯅ ꯄꯨꯊꯣꯛ ꯊꯦꯡꯉꯅꯤ ꯃꯇꯝ ꯄꯨꯊꯣꯛ ꯑꯗꯨ ꯍꯟꯕ꯭ꯔꯣ ꯁꯤ ꯑꯅꯨꯛꯇꯗꯤ ꯉꯥꯎꯔꯕ 하오라. 피스 피스. 걱정하니? 하오리. 와우 내래. 내 몰라. 나만 해. 거기 돌 나오세요. 거기 깜. 진짜. 가이 하오리나. 차올라. 차올라. Tengah kan ya, Instagram dah kira ngelak terang. Siapa saya? Dia tu. Kita. Cái gì vậy? Trời. Thôi em. Ni mà thật kia trái kia thật đấy rồi. Ni mà thật kia trái cái này. Ra đây. Kia gấu nhiều đó, kia càn rồi đó. Vào đây. Tôi mà vào tầng này, hai bộ thì ngang rồi đó. Kami nagi ay no na ba ni? As. À, kia. À. À. แต่แม่พี่จ้างทงไงแต่ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯐꯤ ꯄꯨꯔꯛꯑꯦꯕꯀꯣ ꯏꯁꯤꯡꯗ ꯂꯨꯞꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯂꯨꯞꯅꯤꯡꯉꯗꯤ ꯂꯨꯞꯅꯕ ꯍꯥꯏꯅ ꯑꯗꯣ ꯐꯤ ꯍꯣꯡꯐꯝ ꯀꯩꯀꯥꯡ ꯂꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯊꯝꯃꯤꯀꯣ ꯑꯁꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯤ ꯍꯣꯡꯉꯒ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯨꯖꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯁꯤꯡꯅꯤꯅ ꯁꯥꯟꯅꯅꯤꯡꯉꯤꯅꯀꯣ ꯃꯌꯥꯝ ꯏꯟꯖꯣꯏ ꯉꯥꯏꯍꯥꯛ ꯇꯧꯔꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤꯅ ꯕꯥꯃꯣꯟꯁꯤꯅ ꯃꯔꯣꯟ ꯑꯃ sina ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯑꯩꯗꯤ ꯆꯠꯂꯒꯦ ꯃꯌꯥꯝ ꯑꯉꯥꯎꯕꯤ ꯃꯌꯥꯝ ꯋꯥꯎ ꯐꯖꯩꯌꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯪꯕꯅ ꯄꯨꯔꯥ ꯊꯟꯗꯥꯅꯤ Mayam, yang sudah selesai. Ayo selesai. Nuai ni. Ing mana loire ini. Ing mana kita nak uji cat ni berasi dah. Mai di ni apa mayam? Mai di. Luzana bagi dress pura ho gaya. Itu nama cat thong kita tak ada. Bagi sejak. ꯃꯌꯥꯝ ꯉꯥꯏ ꯖꯒꯣꯏ ꯁꯥꯈꯣꯠꯅ ꯏꯟꯖꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯉꯦꯕꯀꯣ ꯃꯇꯝꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯒꯤ ꯑꯩꯅ ꯖꯨꯝ ꯇꯧꯔꯒ ꯂꯧꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯅꯣꯡꯁꯨ ꯇꯥꯔꯛꯇꯣꯔꯦ
ꯑꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ प्यास बढ़ती रहे प्यार होता रहे ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯏꯟꯖꯣꯏ ꯇꯧꯔꯒ ꯅꯣꯡꯁꯦ ꯑꯛꯇꯥ ꯇꯥꯊꯔꯛꯇꯅ ꯑꯩꯈꯣꯏꯁꯦ ꯄꯞ ꯒꯥꯔꯤꯗ ꯂꯥꯛꯑꯦꯕꯀꯣ ꯍꯟꯅꯕꯒꯤ ड्रेस फजबा लागा ड्रेस फजबा फोटो का नमहौब्रा हाय फोटो नमहौब्रा ना aha namhode namhobra नो ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯔꯦ ꯃꯣꯏ ꯄꯣꯠ ꯆꯩ ꯁꯤꯡꯒꯠꯅꯕ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯅꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ